Mityeng tabiriba pumnamakpu khurumjari namrata gurumayumna taramna okchari sandokchari ba thauram asi Impact TV gi entertainment news kaya gi paudam pujarakliba Mami Mapao gi thauramni ngasi Mami Mapao gi chama humfu marirak suba episode asida kari karamba Mapao sing pujarakliba gi haibadu miyamda thamjage Fashion Tourism 2026 Mai Pakna Loktak Pat ki Sendra da leiba LDA complex da pangthokibagi Mapao Miss Grand India National Beauty Pageant Babina Thokchomna Manipur represent Tauragani Haibagi Mapao Transgender the Yumfam Oiba John Haina Mingthonba Manipuri feature film gi premiere show utkibagi Mapao National Youth Cultural Festival 2026 ta Lanthokadaba tongan ba award singi maming lauthokibagi Mapao Aroibada Yening Kumhai a festival of music Haina Mingthonba Nat ki oiba jagoi isagi thauram pangthokibagi Mapao So guys, ngasigi ahanba Mapao da pujarakliba asi fashion gi khuthangda lamdam asigi tourism chawkhat hanabagi pandamda Fashion Tourism 2026 Mumbai, Delhi, North East State sing yauna tongan ba state sing dagi model kun yauna punna model nifuna saruk yaduna Loktak Pat ki Sendra da leiba LDA complex ta mai pakna pangthokibagi Mapao amuk miyam punna mityeng taminasi Fashion ki kuthangda lamdam asigi tourism saukhat hanabagi pandamda Fashion Tourism 2026 mai pakna pangthokre Fashion Tourism 2026 adu Loktak Pat ki Sendra da leiba LDA complex da pangthokibani Fashion Tourism adu Filmfare Oriflame Ili India Polo City India IA Iris Atler Art and Gallery MN Blue Howie Bakery Astra Loktak Development Authority amadi fashion designer Robert Naurem ga punna khusamnaraga chathakibani Fashion event aduda Mumbai, Delhi, North East State sing yauna tongan ba state sing dege model kun yauna punna model nifuna saruk yaduna Western casual amadi Manipur da saba handloom ki pothok kaya promote tauki Loktak Pat ki asengba fazaba asibu miyam da uhannaba Loktak Pat ki asengba fazaba asibu miyam da uhannaba amadi tourism bo awangba thakda thangatnabagi pandamda event asi pangthokpani haina saknairaba fashion designer Robert Naurem na thamlakli Sigi event si ay matam yam thangna dagi dream tawzarakpa project amani haidi Manipur ki situation amadi hana leramba situation dagi ahum kayam sulakre aduduna haibadi akoi tourist ki situation adai tourist ki laiba fibam amadi Manipur gi khoi ki oiba fashion handloom market amadi sise yam thina su severely affected oire tourism bu awang ba thak ta thangatna bagi andam ga loinana si event sinjawani fashion tourism haina mingthon ba si event asi tourism bu fashion gi mateng dagi fashion gi through da tourism bu promote tong na ba andam da fashion tourism haiba mingthon ga loinana akoi gi sport location akoi gi Loktak Lake akhwaidagi Manipur gi maru oiba tourist destination ama oiba mafam sida to si uttuna global audience da high audience da supported by Filmfare and Els India which is gonna go global aduna show se utpamatam da khoigi Loktak Lake ki phazaba normal mayam gi backdrop hairag mayam taunaba nungdang da stage format na location shows oina haibadi akhoigi leiba Loktak Lake ki fumdi gi tongan ba uniqueness oiba Loktak Lake ki phazaba si akhoina show chatlinge manung da ura matungda khoi miyam da khoi gi haidi North East ki lamdam da Manipur ko lamdam da yamna phazaba mafam ma swaina lei habasa maina Manipur gi phazaba si malem da saktak na bagi pandam ga loinana show se tawjawani Fashion Tourism 2026 Mai Pakna pangthokibada Mami Mapao gi maikai digi saknairaba fashion designer Robert Naurembu thagatpa phongdokchari loinana tungdasu fazaraba event kaya Mai Pakna pangthokpa ngamba oibiu haiba wafam Mami Mapao gi maikai digi thamjari Star Entertainment Production Indiana Sinduna April da pangthokadaba Miss Grand India National Beauty Pageant ta Kakching dagi Babina Thokchomna Manipur represent tauduna Saruk yaragani haibagi Mapao asi amuk miyam punna mityeng taminasi Miss Grand India National Beauty Pageant Kakching degi Bavina Thokchomna Manipur represent tawduna saruk yaragani Miss Grand India da saruk yanabagi damak January 18 da pangthokiba audition da Miss Babina Thokchombo Miss Grand Manipur oina khalakibani Miss Grand India National Beauty Pageant asi Star Entertainment Production Indiana Sinduna lakliba April thada pangthokadavani
Kakching Makha Laikai Mayang Langbam Paringdagi Bavina Thokchom Noren Amadi Thokchom Ongbi Sumitagi Ahum Subi Machanupini Babina Manipur University da Anthropology da Master Su Loirabini Babina Thokchombu Mami Mapao gi Maikaidagi Thagatpa Phongdokpaga loinana Miss Grand India National Beauty Pageant asidasu soidana maipakpa oibirau haiba wafam asi thamjari. Matang swaida yamna tenba break amatang laujage khonglayangna hanjarake Impact TV bu mityang taduna leibiu. Hey, Mahapapi! Yeah, me masak kangdam saradana. Noi ponmak ising manung sida pulap namjilura. Ha? Pulap namjiluro. Ibu ya imani da shirya. Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari. Zagat asina kunti gi matik magun khangna naba thawoina sinba oiba tai. Are iba pot hapko aiba yumugi bai kadu tajarabani imung duna leramba pot chai makai loina lobudi yarabani adumako madusu nasana tawjaramde palibango. Bimna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang da thamduna anoba mahawa makudol tamjagadabani. Na pageant ching kuba mase Priti matai mai be magi thakta sai thok jage. Yengo nangi namang da bhagavan putigom pambi gi masakoi na lep lare. Namit pangkok lo kunti. Yengo kunti. Soidana makmiyang tabiu Impact Entertainment Channel da Mahabharat ki wari paring. Welcome back adom na mityang tabiriba asi Impact TV da sandok chariba Mami Mapao gi chama humfumari suba episode ni. Break ki matungda puzarakliba Mapao asina. MA Films ki makada Santa Khuraina puthokpa transgender da yumfam oiba John haina mingthonba Manipuri feature film gi premiere show January 13 da lamfel pata leiba Tantha Police da mai pakna utkibagi Mapao asi amuk miyam punna mityang taminasi. Transgender the Yumfam Oiva John haina mingthonba Manipuri feature film ki premiere show mai pakna utkre. MA Films ki makada Santa Khuraina puthokpa John hairiba Manipuri feature film ki premiere show adu January 13 da lamphel pata leiba Tantha Police da utkibani. Film asi John kauba masagi chahi kunga tarit khakta ngairiba Moirang Kampudagi transman amagi punsi wari da yumfam oiraga puthokpa film amani haini. Kaidawrage. Ako'y manok pa siya, dukal nga bang dito. Ngayon ko na, hongi ko, sisigin na, sisigin. Ay, sisigin, ngayon mo hindi mo na. Hindi na. Nangido, Devi dom so kai ta di dom sai dom na poro. Dom sai ni mathok ta di ai di kai pa di ya. Bei noi mathok ta di. Noi tau lo da ne du di. Kai dom ni sai na ma sai du ko. Yo mi sai no si kai no ko ju sa ka dau de no. Oi! Dukan ko siya tuloy ang relo. February 13 da Ipak Films Production Manipur amadi JDIP Memorial Foundation Imphal ani na sinduna
Pangthokadoriba National Youth Cultural Festival 2026 ki manung channa lanthokadaba tongan-tongan be award singi maming lauthokibagi Mapao asi amuk miyam punna mityeng taminasi. National Youth Cultural Festival 2026 February 13 da Manipur State Film Development Society MSFGS ki auditorium da pangthok lagani hairi. Festival asigi manung channa lanthokadaba tongan ba award fanglagadaba singye maming singsu lauthokre. Festival asigi chairman KS Bishwamitrana official oina lauthokhiba aduda Manipuri film ki saknai ravi artist RK Hemabati Devi da Thangjam Bir Chandra and Thangjam Ongbi Maipakpi Memorial Lifetime Achievement Award 2026 lanthok lagani hairi. Loina na Manipur, Assam amadi Tripura ke artist mapandana National Youth Cultural Award 2026 ki manasing lanthok lagani hairi. Thangjam Birachandra and Thangjam Ongbi Maipakpi Memorial Lifetime Achievement Award 2026 ki damag Manipuri film ki saknai rabi artist RK Hemabati Devi busu yaurakpada Mami Mapao gi maikaidagi thagatpa phongdokchari loinana Ipak Films busu thagatpa phongdokchari. Aroibada puzarakliba Mapao asina Yening Kumhai a Festival of Music haina mingthonba leibak asigi nat ki oiba jagoi isai gi oiba thauram ama Sri Sri Bal Mukunda Deaf Music College ki auditorium da pangthokhibagi Mapao asi amuk miyam punna mityeng taminasi. Yening Kumhai, a festival of music haina mingthonba leibak asigi nat ki oiba jagoi isai gi oiba thauram ama pangthokre. Yening Kumhai adu Imphal gi Sri Sri Bal Mukunda Dev Music College ki auditorium da pangthokhibani. Ningthemsa School of Music na Nav Nirmit Music Society ga punna khusam naraga chathakiba thauram aduda Music College asigi mahairoi amadi guru singna saruk yaduna leibak asigi ningthi jaraba nat ki oiba jagoi amadi isai kaya utki thauram adugi manung channa Kathak duet dholak amadi sarod recitals yauna Hindustani classical guitar tabla solo na chingba sing utki. Yening Kumhai, a festival of music asina leibak asigi nat ki oiba jagoi isai sing miyam da khanghan bada chaungna mating oigani haibagi thazaba Mami Mapao gi maikaidagi thamjari. And that's all we have in this episode. Mathangi episode ta anauba Mapao kayaga loinana amuk lakchage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye-bye.